Mireng tabiriba pupnamapu Gorbachov ahan magtada taramna okchari. Ngasigi video sidi Samsung Galaxy S21 Fan Edition amadi Samsung Galaxy S21 series amadi 20 series ta piriba 30x hoigi zoom masina moon photography haibitare space zoom ase adukimatik fazana tawi amadi moon gi photograph ase yamna fazana lawi haibisi ki changing ase amungtang yengminasi haiduna samjaba video ni video sibu miyeng tabiriba singa video sibu loibu phawutang miyeng tabiyo. Ngasi aina video samjariba numit asisu punima numit oibana maram oiraga thabal sisu tikimatik fazana thoe amasung photograph si lawu matamda mukhi hena sengna mayek sengna uba phanglani haiba phone asidagi screen recording tawraga phone asida karamna zoom tawge amasung photo amasung camera kapa matam sida karam haina result pibagi haibadu mayam puna makhata na mu eminarse. Haiba Samsung Galaxy S21 Fan Edition haiba phone asida zoom tawba si 30x fawba zoom tawba yai habasi mangjona na khangba viewers sing soidana mak yawbiramgani aduga haiba phone asida 30x zoom tawsalaba matamda phone gi result haiba tare camera gi result amasung photo kapa matamda tha asi kayam yamna mayek singna ubano haibadu mayam punna makhata na uyingminasi. Hauzik 10x khak zoom tawsanba matamda leiba photo gi result asidi yamna su mayek sengte aduga tha asi fazana yengba matamda fajabasu oidri aduna makhata na mu zoom tawsalaga 20x kumbada zoom tawsalaga mu makhata na mu yengminakise. Hauzik makhata na mu zoom tawsalaga 20x fawbada leiba photo haiba tare camera gi result asi mayamna su ubiribasini hauzik yamna kanna mayek sengna ubudi oidri dubu thagi photo se dum khara mayek sengba hore loinana exposure gumba koigi balance check tobu matamda thagi phajaba saktam madu khara uba phange amasung makhata na 30x fawba zoom tawsalagana kayam yamna sengbage haibadu photo amasu kapaga mayam punam uyengminarase hauzik 30x fawbada zoom tawsalaga leiba photo gi phibam asi camera koigi screen da ubiribasi mayamna uriba phibam asi da thagi saktam asi ure sidai koi photo matang kapke duga photo gi result asi mayam kamai tobuge haibado photo oina hapsaraga result tu yeminase hauzik leiba phibam asi koigi 30x ta photo kapa matungda koigi photo asi process tawraga uba phibam maduni amuka hanna photo amatanga click tawraga yengminase duga haiba photo dugi result tu da 30x photo zoom tawraga phone dagi koigi moon photo kapa si kayam yamna sengge amasung phajabage haibado makhata na mayam puna khangminakani. Masini ngasigi Samsung Galaxy S21 Fan Edition hariba phone asidagi thada photo kapada kaya yamna sengbage habigi matang da semjaba video ni video sibu miyek tabiraba singna video sibu like to sunbiramu channel asibu subscribe tawdriba singna su channel asibu subscribe to sunbiramu tungda su asigumlaba nungairaba video kaya yengbinabagi damakta channel asibu subscribe to sunbiba amadi notification bell da nambiba kawbigano ngasigi oinadi video si matang asidu losinjari tungda nawu video amada amuk thengnarasi matam atu fawgi damakta de mayam punamaktige kainabagi athang nijari.